ꯃꯌꯥꯝ ꯁꯦꯅꯤ lupa manbi thong bani se aduga lupa manbi thong bagi mahi ko kari hai tare ko adagadi asina mangan ga akhoi compress ka adadi asigi lupa manbi se asi hapsala ngau ba ko mayam ado marak se akhoi hangamana su khar jauri ko do mayam ngasigi mukbang se aina puraga laksari ba mukbang se jamna hawba mukbang ne do mayam tawrasi do lupa manbi ga pan ga su thong ba haw bani ko mayam do aina thong isina tomato ga alu ga do maina tawraga thonge do mayam hawrage mayam mai hi ni se hawrage chak la ma lora bani mayam do amit pi di jaw dre he mayam habadi morok met pado morok met padi jaw dre ngasidi nahan aina nga thong bada akhoi local road do ado thong ba matam da morok jam satina sa khare aduna office ta number 2 da jam na chenare aduna ai morok se ngasi ge hejang ke sa budi sa aduni adu su normal da taure ba ngasi da mayam se han me cha khom ni fa sa hol le wah sabab tawi aduna aina khatang morok se pamja bari na morok ahum pula wah cái thùng morok chap cha hai gum là mà thuyền mà coi xem em ra mà là su nè làm sao không hứng được mẹ mà xí xé nhá anh tàu nó hoàng cả thùng mấy tuần hả bác cái này cả thùng mấy tuần hả bác cái ôi bội bằng sải khả năng này chắc của tí cái thằng đây là rác dây nó khả năng ban xoay nó thùng mà này ý người sai thì lạ nó thầm cái sai là thầm cái hảo lắm em sôi lắm đấy ấy sai gì đó mà bạn sẽ có lấy bên này nga sẽ làm là không nó phăng nhiều bao saya beli nasi hao ya pak làm giò với nhiều miệng sau đó là好了哇memang là sẽ ngả sẽ bị hari cái sao mình ở mà tầm thế mẹ ngồi đi cái nó cái thuồng này hàng ngàn mà đúng không pan cái thuồng sẽ đậm nè hầu bên nằm hầu bên này hai cái tôi
ꯉꯥ ꯄꯨꯔꯦ ꯃꯌꯥꯝ ꯃꯐꯝꯒꯤ ꯑꯩꯈꯣꯏ ꯁꯣꯟꯗ ꯊꯣꯛꯄ ꯂꯨꯄꯥ ꯃꯥꯟꯕꯤꯗꯤ ꯍꯦꯛ ꯃꯥꯇ꯭ꯔꯣ ꯑꯅꯨꯋꯥ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯃꯌꯥꯝ ꯂꯨꯄꯥ ꯕꯥꯔꯤꯅ ꯑꯗꯨꯇꯒꯤꯗꯨꯅꯤ ꯍꯥꯎꯔꯤꯕ ꯑꯗꯨꯒ ꯑꯣꯏꯖꯦꯠꯇꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯤ ꯀꯩꯁꯨ ꯍꯥꯎꯇꯦ ꯑꯗꯣ ꯑꯆꯧꯕꯁꯨ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯣꯟꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯨꯋꯥ ꯍꯥꯏꯔꯤꯕ ꯂꯨꯄꯥ ꯕꯥꯔꯤꯗꯣ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯁꯨꯞꯅꯇꯒꯤ 4 ꯑꯣꯏꯅꯤ ꯍꯣꯏ ꯁꯨꯝ 4-5 ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯍꯥꯎꯗꯨꯒ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝ chả này không có xem một tuần hoàn nữa nha hấu lên mấy nè giờ blang người ta phải khét tay xay thằng tàu đấy một rột chứ không tấp nó thế đấy nè là phân để răng chứ mấy cái thằng làng tấp tàu nó bực bực này bạn rồi máy ra này quả alu ạ hầu như đấy mình đồ anh là số khá là sẽ giảm ăn cái đấy đó giải thố thằng đấy mà giải luôn từng độ nó quá hả ớt cái nào mà lúc làm đây uống lên thả rất là nuôi em thôi nước sưng nào đó nga phải mà đúng thù để mà em không ạ ở thế phần gì mà phần lớp phần gì lupa manbi kanagi ngasep kanagi akogi bao kandala đối gì đó nga kara cái thì đi anh nằm bằng đấy nga chích cùng bắp bằng anh tôi suy giảm là tối nó bằng bờ nga là thế rồi rồi bill hai đi ạ ngày anh là tôi thế này tôi này anh là Facebook ta 좀 갑자기 와리를 뭐야 밀지 난 해보지 않아
ꯑꯍꯟ ꯑꯃꯅ ꯂꯤꯔꯤꯅꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯏ ꯍꯥꯏꯌꯦꯕꯀꯣ 1945ꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯗꯤꯄꯣꯔ ꯕꯤꯜ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯏꯁꯩꯗꯁꯨ ꯂꯩꯕꯅꯤ ꯑꯁꯥꯃꯤꯁ ꯏꯁꯩꯗ 1945ꯗ ꯑꯀꯟꯕ ꯖꯨꯋꯥꯔ ꯍꯥꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯄꯣꯛꯑꯝꯈꯤꯔꯣꯏꯕ ꯄꯣꯛꯇ꯭ꯔꯤꯑꯕ ꯃꯌꯥꯝ ꯄꯣꯛꯑꯝꯈꯤꯔꯣꯏ ꯅꯠꯇꯦ ꯄꯣꯛꯇ꯭ꯔꯤꯑꯕ ꯌꯥꯝꯅ ꯑꯀꯟꯕ ꯖꯨꯋꯥꯔ ꯍꯥꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯛꯇꯨꯃ ꯅꯝꯊꯈꯤꯕ ꯖꯥꯠꯅꯤꯗ ꯃꯌꯥꯝ ꯅꯝꯊꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯁꯨꯝ ꯇꯨꯡꯅ ꯂꯩꯕ ꯀꯣ ꯑꯗꯩꯗꯤ ꯉꯥ ꯅꯨꯡꯁꯦ ꯑꯃꯁꯦ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤꯗ ꯑꯗꯩꯗꯤ ꯃꯌꯥꯝꯒꯤ ꯀꯣꯏꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯣ ꯌꯥꯝ ꯑꯔꯥꯞꯄꯗ ꯂꯥꯛꯏ ꯄꯨꯈꯝꯁꯦ ꯂꯣꯏꯔꯕꯅꯤꯅ ꯀꯣꯏꯇꯩ ꯇꯩꯗꯅ ꯆꯥꯔꯦ ꯁꯨꯝ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯍꯥꯎꯃꯟꯒꯤꯗꯅ ꯑꯉꯧꯕꯁꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄꯅꯤ ꯂꯣꯏꯔꯦ ꯍꯥꯎꯔꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯃꯪꯒꯟꯒ ꯍꯥꯞꯄꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯇꯧꯔꯒ ꯉꯧꯗꯕ ꯆꯥꯗꯕ ꯑꯂꯨ ꯑꯃ ꯌꯥꯎꯔ ꯆꯥꯔꯣ ꯌꯥꯝ ꯆꯥꯎꯋꯤ ꯅꯨꯃꯤꯠꯁꯤꯡ ꯃꯃꯩ ꯊꯪꯕꯩ ꯑꯩꯅ ꯆꯥꯊꯣꯛꯈꯤꯕ ꯇꯧꯔꯤꯅꯤ ꯁꯤꯗꯤ ꯀꯌꯥꯝ ꯆꯥꯎꯕꯅꯤ ꯌꯦꯡꯉꯣꯕ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤꯗ ꯁꯨꯝ ꯑꯩ ꯊꯣꯡꯕꯩ ꯍꯥꯞꯄꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯊꯣꯡꯕꯩꯅ ꯇꯣꯉꯥꯟꯅ ꯍꯥꯞꯄ ꯆꯥꯕꯅ ꯇꯣꯉꯥꯟꯕ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯗ ꯀꯣꯏꯔꯨꯔꯒꯅ ꯂꯝꯒꯤ ꯍꯥꯞꯆꯕ ꯃꯣꯟꯅꯤꯗ ꯃꯌꯥꯝ ꯁꯦꯠꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯀꯥꯏꯁꯦ ꯋꯥꯈ꯭ꯔꯕꯅꯤ ꯐꯦꯟꯒ ꯃꯨꯠꯊꯠꯇꯅ ꯃꯈꯣꯟꯒ ꯇꯥꯍꯟꯗꯕꯤꯗꯀꯣ ꯃꯌꯥꯝ ꯁꯨꯝꯕ ꯖꯕ꯭ꯔꯥꯁꯤꯗꯤ ꯑꯩ ꯆꯥꯗꯦꯍꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯜꯂꯁꯤ ꯃꯌꯥꯝ ꯏꯅꯥꯛꯇ ꯍꯧꯗꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯕ ꯃꯥ ꯆꯥꯅꯤ ꯐꯖꯅ ꯁꯤꯒ ꯌꯥꯎꯔꯤꯕ ꯉꯥ ꯃꯌꯥꯝꯁꯦ ꯃꯒꯨꯟ ꯂꯩꯕ ꯉꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯕꯤꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯨ ꯂꯩꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯤ ꯃꯌꯥꯝ ꯁꯤꯈꯔꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯏꯌꯥꯔꯗꯒ ꯖꯨ ꯊꯛꯆꯜꯂꯒ ꯍꯤ ꯍꯣꯟꯕ ꯀꯣꯏꯕ ꯍꯤꯒ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯩꯅ ꯎꯠꯂꯤꯗꯨꯅꯤ ꯃꯔꯛꯇ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇꯤ ꯏꯆꯝ ꯆꯝꯅ ꯄꯦꯖꯇ ꯁꯦꯝꯖꯕ ꯅꯠꯇꯦ ꯃꯌꯥꯝ ꯄ꯭ꯔꯣꯐꯥꯏꯜꯗ ꯂꯩꯕꯅꯤ ꯕꯤꯁ꯭ꯋꯅꯥꯊ ꯁꯔꯃ ꯍꯥꯏꯅꯀꯣ ꯑꯗꯣ ꯖꯨ ꯊꯛꯆꯜꯂꯒ ꯅ꯭ꯌꯨ ꯏꯌꯥꯔ ꯃꯇꯝꯗ ꯍꯤꯗ ꯀꯣꯏ ꯈꯣꯠꯄꯗ ꯉꯁꯥꯏꯒꯤ ꯇꯥꯁꯜꯂꯕꯅꯤꯅ ꯏꯔꯣꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯏꯔꯥꯛꯅꯔꯦ ꯃꯐꯝꯗꯣ ꯕꯤꯜꯗꯤꯡ ꯀꯌꯥꯅꯣ ꯋꯥꯡꯉꯦ ꯂꯨꯔꯤꯕ ꯃꯐꯝꯗꯣ ꯃꯣꯏꯅ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯕꯤꯜꯁꯤꯒꯤ ꯃꯌꯥꯏꯁꯤꯒꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ 1945ꯒꯤ ꯑꯩꯈꯣꯏꯒꯤ 1945ꯒꯤ ꯎꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯃꯈꯥꯗ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯔꯒ ꯃꯈꯥꯗ ꯂꯩꯔꯤ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯤꯗ꯭ꯔꯕ ꯃꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯄꯁꯦ ꯃꯑꯣꯡ ꯋꯥꯔꯤ ꯂꯤꯌꯦꯕ ꯈꯪꯉꯕ ꯃꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠꯀꯤ ꯆꯠꯂꯦꯕ ꯀꯣꯏꯕꯀꯣ ꯁꯟꯙꯥꯋꯥꯏꯔꯝ ꯈꯪꯗꯦ ꯑꯌꯨꯛ ꯉꯟꯇꯥ ꯈꯪꯗꯦ ꯄꯨꯡ 5:30 ꯇꯔꯨꯛ ꯃꯈꯥꯏꯗ ꯉꯥ ꯁꯨꯝ ꯌꯦꯡꯕ ꯂꯩꯕ ꯂꯩꯗꯕꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯐꯠꯆꯗ꯭ꯔꯒꯁꯨ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ VIP ꯔꯣꯗꯅꯦꯕ ꯏꯌꯥꯔꯄꯣꯔꯠ ꯇꯥꯕ ꯂꯝꯕꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯝꯕꯤ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ NH 37 ꯁꯣꯟꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯣ ꯁꯣꯟꯗꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯑꯩ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯎꯠꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯇꯧꯗꯅ ꯎꯠꯈ꯭ꯔꯕꯅꯤ ꯑꯁꯤꯒꯩꯅꯆꯠꯂꯒ ꯁꯝꯖꯟꯕ ꯑꯗꯨꯏꯁꯨ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ 4 ꯂꯥꯏꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯣ ꯌꯦꯡꯁꯤ 4 ꯂꯥꯏꯟ ꯇꯥꯔꯛꯄ ꯀꯥꯏꯁꯦ 2000 ꯀꯌꯥꯗ ꯍꯧꯖꯤꯛꯇꯤ 2024ꯅꯤꯅꯀꯣ ꯃꯌꯥꯝ 24 ꯍꯥꯏꯁꯤꯁꯨ ꯁꯨꯝ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ 25 ꯆꯪꯉꯛꯇꯣꯔꯦ ꯑꯗꯣ 2000 ꯀꯌꯥꯗꯕꯨ ꯁꯥꯗꯣꯔꯤꯕ ꯈꯪꯗꯦ ꯁꯥꯗꯤ ꯁꯥꯅꯤ ꯍꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯅꯤ ꯌꯥꯝꯅ ꯅꯥꯜꯂꯛꯈꯤꯅꯤ ꯍꯥꯏꯔꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯁꯨ ꯉꯥꯡꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ
ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯆꯦꯅꯦꯜꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯕꯤ ꯁꯔꯃ ꯕ꯭ꯂꯣꯛꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯀ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯊꯝꯃꯒꯦ ꯃꯌꯥꯝ